ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯀꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯏꯌꯦꯟ ꯂꯝꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯑꯦꯗꯤꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯊꯧꯗꯥꯡꯅꯤ MLA ꯈꯨꯗꯤꯡꯃꯛꯀꯤ ꯑꯇꯇꯥꯏ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ngarang numidang waram yumnam 𝐶𝐢𝐯𝐞 chief minister oina wasak lawkhibaga loinana mahaki council of minister da yawgadaba deputy chief minister ani amasung cabinet minister ani su wasak lawkhraba matung ngasi nungthil taranithoi shuba Manipur legislative assembly gi taret shuba mifam governor 𝐋𝐢𝐯𝐞𝐰𝐬 address tawduna pangthokhibaga loinana house ki floor da pangthokhiba mahaki pangal chayengda mai pakri Amaromda 𝐶𝐢𝐯𝐞 tongan loop sing nangarang pangthokhiba wasak lawbagi thoramda makhoigi furuki mahut sinba MLA sing manung ama oiribi Kangpokpi assembly constitution gi BJP gi MLA 𝐁𝐫𝐴𝐬 busu deputy chief minister ama oina wasak lawbada saruk yakiba amasung lok bhavan gi darbar hall da pangthokhiba wasak lawbagi thoramda MLA LM Khaute amasung ngarsanglu sanate hakthengna chatuna saruk yakibabu yaningdaba phongdoktuna 𝐶𝐢𝐯 ꯐꯨꯔꯨꯞꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯕꯁꯨ ꯉꯔꯥꯡ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯃꯅꯤꯄꯨꯔ ꯚꯕꯟꯒꯤ ꯚꯔꯆꯨꯑꯦꯜ ꯃꯣꯗꯇ ꯋꯥꯁꯛ ꯂꯧꯈꯤꯕꯤ ꯅꯦꯝꯆꯥ ꯑꯃꯁꯨꯡ ꯂꯣꯛ ꯚꯕꯟꯗ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕ MLA ꯑꯅꯤꯗꯤ ꯉꯁꯤꯒꯤ ꯃꯤꯐꯝꯗ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯈꯤꯗꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯉꯔꯥꯡ ꯂꯣꯛ ꯚꯕꯟꯗ ꯂꯥꯛꯇꯨꯅ ꯋꯥꯁꯛꯄꯒꯤ ꯊꯧꯔꯝ ꯌꯥꯎꯔꯛꯈꯤꯕ MLA ꯈꯥꯎꯇꯦ ꯑꯃꯁꯨꯡ ꯉꯨꯔꯁꯥꯡꯂꯨꯔ ꯁꯥꯅꯥꯇꯦ ꯌꯥꯎꯅ ꯅꯦꯝꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯚꯔꯆꯨꯑꯦꯜ ꯃꯣꯗꯇ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯕ ꯌꯥꯕꯗꯤ ꯃꯦ 2018ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤ ꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯒꯤ ꯄꯥꯋꯔ ꯌꯥꯎꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯗ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯌꯥꯎꯔꯛꯈꯤꯕ ꯀꯨꯀꯤꯖꯣꯒꯤ MLA ꯇꯔꯥꯅ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯑꯍꯨꯝꯂꯛꯇ ꯐꯤꯖꯤꯀꯦꯜ ꯅꯠꯇ꯭ꯔꯒ ꯚꯔꯆꯨꯑꯦꯜ ꯃꯣꯗꯇ ꯑꯣꯏꯔꯕꯁꯨ ꯁꯔꯨꯛ ꯌꯥꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯁꯦꯁꯟ ꯑꯁꯤꯗꯗꯤ ꯍꯥꯎꯁꯇ ꯃꯁꯥ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯚꯔꯆꯨꯑꯦꯜ ꯃꯣꯗꯀꯤ ꯈꯨꯠꯊꯥꯡꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤ ꯃꯣꯁꯟ ꯑꯃ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯄꯨꯈꯠꯂꯛꯈꯤ ꯍꯥꯎꯁꯀꯤ ꯂꯤꯗꯔꯒꯤ ꯋꯥꯐꯝ ꯑꯁꯤꯗ MLA-ꯁꯤꯡꯅꯁꯨ ꯌꯥꯅꯤꯡꯕ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯩꯆ ꯁꯩꯇꯕ꯭ꯔꯇꯅ ꯚꯔꯆꯨꯑꯦल ꯃꯣꯗꯇ MLA ꯈꯔꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤ ꯑꯃꯔꯣꯝꯗ ꯍꯥꯎꯁꯀꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯚꯔꯆꯨꯑꯦल ꯃꯣꯗꯇ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯆꯠꯊꯈꯤꯕ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯎꯁꯇ ꯊꯝꯈꯤ लोइनना महाके मपांगल चायेंगी कॉन्फिडेंस मोशन पुखटलदुना चीफ मिनिस्टर ना हाई मणिपुर फुरुप अमगा मरक्ता खेतनबसी ममांगदसु अदुमक थोकिदब नते कुमजा लिसिंग अमगा चमापनगा मौद्रागा हुमदोइगी नागाकोकी इरांगदा मी लिसिंग हेना सिखिबा अमसुंग यामना लाइबक्थिबा थौदोक अमनी मसिदा अखोई कनानासु कना अमदा क्लेम ब्लेम तौनबगी वाफम लेते ngasisu opposition gi members singna blame tawbagi mahuta ing tapage fibam ama puraknaba hotnabada mateng pangge haibasi opposition gi luchingba amadi atai MLA singbu thagatpa phongdokchari haiki ing tapage fibam ama puraknaba hotnabasi aikoi pumbagi thodangni MLA khudingmaki atatai oina lawfom thoi ngasi amaga changnaba yadaba chatpa yadaba amadi mayumda hanjinninglabassu hanjinba yadaba kaya asi community anigi marakta thajanaba watpagi mamini hariba thajanadaba asi kohananaba hotnabada aikoi pumnamakna mateng panguna ingtappa puraknaba punna hotnaminasi hairesu chief minister na house afungdokhi मियाम की लैंगाक लाक्लबनिना लॉ एंड ऑर्डर निंथिना ngaktina rule of law lehenna hotnagadabani मियाम की मिहुतना सेंबा लैंगाक अमा लाक्लबनिना law and order निंथिना ngaktina rule of law lehenna hotnaba changi amadi state asida ingtappa puraknaba hotnabada chingi mafam singda afaba makhal ki khulai paiduna law ni yadaba thabak kya chathariba singi mayukta military crackdown tawduna takhaiba tangai fade haina Congress legislature party ki deputy leader su oriba Suknu assembly constituency ki MLA K Ranjit na phongdokri
ngasi pangthoki batarani shuba Manipur Legislative Assembly gi tare shuba mifamda Chief Minister 𝐻𝐸𝐯𝐞 pukhalapa mahaki confidence motion da saruk yaraduna wafam singasi phongdokhibani MLA ki 𝗂𝐷𝗔𝗡𝐻𝐸𝐬 Manipur thokliba irang asigi mari leinana tampakta leiriba miyamna ꯑꯩꯈꯣꯏ ꯏꯪ ꯇꯞꯄ ꯄꯥꯝꯃꯤ ꯑꯃꯗꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯆꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯤꯌꯨ ꯍꯥꯏꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕꯤꯔꯣ ꯍꯥꯏꯕ ꯇꯥꯕ ꯐꯪꯗꯦ ꯃꯈꯣꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯏꯪ ꯇꯞꯄ ꯄꯥꯝꯃꯤ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯃꯔꯝꯁꯤ ꯆꯤꯡꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯇꯕ ꯑꯃꯗꯤ ꯂꯣꯅ ꯌꯥꯗꯕ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯤꯌꯥꯝꯕꯨ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜꯗ ꯊꯝꯗꯨꯅ ꯏꯪ ꯇꯞꯄꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯍꯟꯗꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ ngarang lok bhavan da chief minister na wasuk lobada house asigi member oriba 𝐶𝐢𝐯𝐬 community marup ani yaukhiba adu thamoishna nungaiba fawi hanai kumjali sing ani kunhumdoi mamangda leiramba ingtapadu hanjilaklaba male haina khanbani adubu ngasigi assembly mifam sidadi ubo phangde loinana social media da kari da leingak sembada yauba MLA hatpada lupa lakh tara pigani haibigumba thagalakpa amadi chamjaraba miyamgi machin melaga thamliba logi wangmada khutlai pairaga tawriba singa sigi mathakta akanba thabak paikhatpa tangai fade haiki tampakta kuki furuki miyoi lakpa matamda hojikti karishu thojokpa tawbo leitre adubu handakta chukakching khunodagi masagi chahi 39 khakta ngairiba manipurgi statehood fangban numit January 19 da ꯆꯨꯔꯆꯥꯟꯄꯨꯔꯗ ꯐꯥꯔꯒ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯄꯤꯁ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯊꯤꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯅꯤꯡꯊꯤꯅꯒ ꯂꯩꯍꯟꯅꯕ ꯑꯃꯗꯤ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯇꯦꯛ ꯗꯥꯎꯟ ꯇꯧꯗꯨꯅ ꯇꯛꯊꯕ ꯑꯃꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯇꯟꯊꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯁꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇꯛꯈꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪꯇꯞꯄ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯈꯤ ꯅꯦꯝꯆꯥꯛꯀꯤꯞꯒꯦꯟ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯎꯕꯒꯤ ꯃꯥꯌꯣꯛꯇ ꯈꯝ ꯊꯦꯡꯅ ꯁꯥꯎꯔꯦ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯕꯣꯏꯀꯣꯠ ꯇꯧꯔꯒꯅꯤ ngarang chief minister 𝐻𝐸𝐯𝐞 luchingba anoba lengak wasak lobada kangpokpi assembly constituency gi MLA ꯅꯦꯝꯆꯥꯛꯀꯤꯞꯒꯦꯟ na deputy chief minister oina wasak laukhibabu yaningdaba phongdoktuna ngarang numidang mahakna leiriba New Delhi gi Manipur Bhavan gi gate 𝐶𝐢𝐯𝐬 gi miyoi sing thomjilaktuna pendaba kholaw sing laukri mafam aduda khakta natana kangpopi district ki cycle amasung ꯆꯨꯔꯆꯥꯟꯄꯨꯔ district ki tuibongdasu khudakta lambida uwa faizinduna mai thaduna thingzinbaga loinana akanba mongda yaningdaba phongdokhibagi pau video amasung photo sing social media da tongan platform singda viral orekre Nakalamaromda ꯆꯨꯔꯆꯥꯟꯄꯨꯔ district ta based toba cookie students organization gi cherol amana ꯅꯦꯝꯆꯥꯛꯀꯤꯞꯒꯦꯟ gi mayokta yaningdaba phongdoktuna ꯆꯨꯔꯆꯥꯟꯄꯨꯔ district ta hayeng nongyai matungdagi hauraga pung 24 gi total shutdown ꯈꯣꯡꯖꯪ ꯆꯨꯔꯆꯥꯟꯄꯨꯔ district sinba thungna changsingani hairi amaromda ꯆꯨꯔꯆꯥꯟꯄꯨꯔꯗ based toba 𝐶𝐢𝐯𝐬 council nasu manipurgi anoba lengak sembada saruk yakiba 𝐶𝐢𝐯𝐬 gi MLA singbu 𝐶𝐢𝐯𝐬 gi mafam pumnamakta social boycott tawragani haina phongdokri National News amuk pathokchari coal mine pokhaibada yamdrabda miyoi tara sikre kayana thiba khangdri Meghalaya ki East Gentia Hills ta leiba lona yadaba mawungda chalaiba coal mine amada khanghaudana pokhairakpadagi miyoi kaya sikre amasung kayana thiba khangdri hairi coal mine da pokhaibagi thodok asida sikhiba missing tongan ba report phongnarakli report amada Meghalaya gi DGP na pokhaibagi thodok adu da sikhiba sinmi tarataruki hakchang recover tawba ngamle haina phongdokre adubu asi kadai fawa chumlabano haibadi khangba ngamdri hauzik fawa da pokhaibagi thodok asida yamdrabada sinmi taradi shikre haina thajanari amasung atopa kayana thiba khangdana leiri hairi
थौदोक असिंग असि अयुक अंगनबदा थोक्किबनी पोखाइबगी थौदोकता शिखिबा लानमी अयाम्बा आसामदगी लाक्लगा माइन असिदा थबक सुबा मियोइसिंग ओइगनी थाजनरी खंगहौदना पोखाइरखिबा अदु रेड होल माइंड डायनामाइट सिजनदुना पोखाइ हन्नबा होनबदा सोइबदगी सिनमिना पोखाइगदबा मफम अदुदगी लापथोक्ट्रिङैदा सोइबदगी पोखाइरखिबा ओइगनी हाइना थाजनरी निंगसिंग याबदी कुमजा लिसिंग अनिगा तरागनिपान की दिसंबर दा ईस्ट जेंटिया हिल्स डिस्ट्रिक्ट लेबा रेड होल माइन अमदा खंगहौदना इसिंग थुमजिलकपदगी सिनमी तरामंगा मतम सांगा थोरकपा ngamdadana लेखी अमसुंग कुमजा लिसिंग अनि कुनमरी की अक्टोबर दा वेस्ट अमदी साउथ गेरो हिल्स दा खुदकी इचाव अमदी चिंगनिंग खाइबगी थौदोकता माइन कया सिनमी तरागी मथक्ता सीखिबा लेखरी पीएम मोदी की आसाम खोंचट का मरी लेना चेक्सिन थौरांग लोखटपा हौख्री थासिगी तरामरीदा पीएम मोदी ना आसाम की मोरोंदा लाकदोरिबा खोंचट का मरी लेना आसाम की चीफ सेक्रेटरी अमदी डीजीपी ने रिव्यू मिफम पांगथुकतुना सिक्योरिटी की ओइबा चेक्सिन थौरांग लोखटपा हौख्री पीएम मोदी थासिगी तरामरीदा आसाम दा लेबा नेशनल हाईवे की सरुकता सेंगतकिबा इमरजेंसी लैंडिंग फैसिलिटी अदुदा अहानबो ओइना प्राइम मिनिस्टर की एयरक्राफ्ट लैंडिंग तौदुना स्टे असिदा थुंगलगदबनी चीफ सेक्रेटरी अमदी बीजेपी न पांगथोकिबा मिफमदुदा सिक्योरिटी अरेंजमेंट खक्ता नतना मोदी की खोंचत असिगा मरी लेना ट्रैफिक मैनेजमेंट क्राउड कंट्रोल अमसुंग हाईवे मसिंग असिदा पीएम की एयरक्राफ्ट लैंडिंग तौबा अमसुंग पाइखतपगा मरी लेनबा टेक्निकल की ओइबा थबक थौरमसिंगी मतंगदा कुपना खना नैनखी पीएम मोदी की खोंचत असिदा गुवाहाटी अमसुंग नॉर्थ गुवाहाटी की समनहलिबा थोंग कुमार वास्कर वर्मा संगारमगदौरी पाकिस्तान की चयोल अमगी मनुंगदा बेलोचिस्तान निंखा तंबा ngamgani haina बेलोच सेपरेटिस्ट ना फोंदोक्री बेलोच सेपरेटिस्ट फाइटर जेट अमसुंग अहेनबा खुसुखुलाई सिंग लेरबदी चयोल अमगी मनुंगदा बेलोचिस्तान की पाकिस्तान की निंखा तंबा ngamgani haina फ्री बेलोचिस्तान मूवमेंट प्रेसिडेंट मिर्या बेलोचना फोंदोक्री बेलोच की एक्टिविस्ट अमसुंग फ्री बेलोचिस्तान मूवमेंट की प्रेसिडेंट ओरिबा मिर्या बेलोचना पाकिस्तान इंडिया बो मिंगचत थिननबा थौरांग क्या तौरी हाइना मरालसु सिरकली पाकिस्तान मसागी असोइबा लोशनबगीदमक्ता इंडिया बो मिंगचत थिननबा होनरी अमसुंग थौंग असि इस्लाम अमसुंग मुस्लिम फोरम सिंगी ख्वाइदगी चावबा यeknabani हाइखी न्यूज 18 इंडिया का खनना उनबा अमदा मिर्या बेलोचना बेलोचिस्तान दा लेबा मोक्स निफुरोम दा पाकिस्तान लानमिना अतनमना आर्टिलरी अमसुंग बोम कापसिंदुना लंदा चथै कुमजा लिसिंग अमगा चमापन ग निफुग निपांदा बेलोचिस्तान दा पाकिस्तान खुदुम चलमजुबबदी इंडिया दा यावनबा होटनारुंगदबनी हाइकी बेलोचिस्तान की महौसा के पोथोक सिंगी मतेंगना पाकिस्तान टेरर था ओइबा थबक थौरम सिंगदा शेल थादा बगा लोइनेना जिहादिस अमसुंग एक्सट्रीमिस्ट फोर्स सिंगदा सेल तेंगबांग पीवदा नतना बेलोच की चमजरबा मियामबुसु लेप्तना हातपीरी हाइना मिर्यारना फोंदोखी बेलोचिस्तान पाकिस्तान लानमिना चथरक्लिबा थौंग असि लेपनबा यूनाइटेड नेशंस ना अकनबा मियिंग चंगबगदबनी हाइना फोंदोकपगा लोइनेना बेलोचिस्तान फाइटर जेट टैंक अमसुंग लानमी की मपांगल कंखटलबदी चयोल अमदी मनुंगदा बेलोचिस्तान की मियामदा पाकिस्तान लानमी चंगजहनबा ngamgani इंडिया की डिप्लोमेटिक पॉलिटिकल अमसुंग अतोपा मखल की खोंथांग सिंगल लोइनेना बेलोचिस्तान दा असानबा मियेंग थमली हाइना बेलोच एक्टिविस्ट सिंगना फोंदोकपगा लोइनेना इंडिया अमसुंग बेलोचिस्तान दा मरक्ता सेमिटलोंदा अहोंबा पुरकपदा नतना टेक्नोलॉजी की खुमांग चौशिनबा अमसुंग रीजन अदुदा तुंग कोइना इंगतपा पुरकनबा खोंथांग कया पाइखटली हाइरी जमात ई इस्लामीना मिखल की मैनिफेस्टो दा इंडिया का मरी फगटनबा थाजबा थमख्री था से की तरानिथोय दा पांगथोकदरिबा बांग्लादेश की मिखल का मांगोइनेना
political party ama oriba 𝗔𝗡𝗂𝐻 makhoi election manifesto da India bu lumna lobaga loinana yumlo nari balaibak singa afaba mari thamnaba foreign policy singyan toktuna thamkhre party asina India ga hena afaba mari thamnaduna punna chatminana bagi thajaba thamkhibaga loinana mari asi amana amabu ikai khumnaba amasung thajanabagi khongthang ama oigani haiki party asina Bhutan Nepal Myanmar Sri Lanka Maldives amasung Thailand na chingba Bangladesh ka yumlo nari balaibak singasu afaba mari thamnaduna ingtappa mari hena lainanaba thorang kaya paikhatkani hainasu miyamda chawna thajaba thamki 𝗔𝗡𝗂𝐻𝐸 gi luchingba singna Bangladesh cha leiriba miyoi singa yumlo nabada leiriba miyoi singa hena achetpa mari leinanaba loinana chawkhat khongthang gi thabak thorom kaya dasu amana amagi mateng pinaduna leibak asigi miyoi singbu hena fagatnabagi asanba miyeng thamli haina voters singi pukning chingsinkhre Mahiroi singge ihona maram oiduna leibak adugi hanagi Prime Minister 𝐶𝐻 gi leingak tukhraba matungda ahan boina pangthokadoriba mikhal asida 𝗔𝗡𝗂𝐻𝐸 party na voters singi pukning chingsinduna leingak painana balalong kaya yadli tha sigi 33 da pangthokadoriba leibak asigi mikhalda Awami League party bu leibak asigi interim leingak na athingba thamduna mikhalda saruk yahandana ba thorangli Mikhalda Awami League Party saruk yahandaba haibasi leibak adugi tongan ba mafam singda tamba ngamdabagi fibam ama lakpadagi oithokpa leiri Awami League Party bu mikhalda saruk yahandabada human rights group kayanasu akan mamongda yaningdaba phongdoknarakli Aroibada Russia ga lanthengnabada Ukraine gi lami lising yang khaimanga sikhi haina President Zelensky na phongdokri Russia ga chahi mari chupna lanthenarkhibada Ukraine gi lami lising yang khaimanga lanfamda sikhi haina Ukraine gi President Zelensky na phongdokri France 2V gi ngarang akhanana unaba amada President Zelensky na lanfamda sikhiba makhoi gi lanmi singi masing laukthokibani Russia ga sonariba lana sida laibak adugi masing yamlaba miyoi kaya sumangkibagi report lei haina President Zelensky na phongdoropaga loinana Kiev amasung Moscow su makhoi gi asi ana amasung amangata nangkiba singi pawdam sing changnai na phongdoknarakli BBC na phongdoropada wafam amada Ukraine na lanthengnariba Russia gi lanmi lakh amaga lising homfu sikhi hairi US President Donald Trump na luchingduna chahi mari shuraba lan asi loishinna ba hotnabada loinana tamthiraba lan asi kumjan lising ani ga kungani thoigi February tar ngapigani kungani thoida Russia na yumlo nabada leiriba Ukraine na mapum fana landaduna leibak ani gi marakta lan shoknaba haukhibani leibak ani gi marakta shoknariba lan asi gi waroshin puraknabagi thorang ama oina United Arab Emirates ki konung Abu Dhabi da ingtapagi wari sanarpak ngasiga numit nini shukre Wari sanaba asida US ki Special Envoy Steve Witkoff amasung President Trump ki son-in-law Jared Kushner ga chawna thodang lawkhibaga loinana Russia amasung Ukraine ki negotiator singsu saruk yakhi Northeast Window TV na sandokchariba nungthilgi pau patokchaba matang asida loshinjari miyeng tabiriba pumnamapu amuka suhana khurumjari Northeast Window minyeng tabiriba mayang punamakpu taramna okjari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi Per day 12 hours duty hours oijagani per week ta 6 days duty oijagani
2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver ki thabak kauri hairiba thabak asi apply to biningba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising mauda taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office North East Window TV building hata New Chekon Road ta lengsin birau